Kukisingna Nagagi Khul kaya Maming Hongdorakpagi Mayokta Hayeng Ahing Nongyaidagi Lambi Thingba Yaona General Strike Khongjang Changsingadouri Naga taba lamsingda kanglon kaina changsilakiba mitopsingna lam khopsinduna amadi lambi sing yauna Nagagi Khul kaya Maming Hongdorakpagi Mayokta Hayeng Ahing Nongyaidagi Lambi Thingba Yaona General Strike Khongjang Changsilagani haina Foothill Naga Coordinating Committee na laukthokre Committee ki Secretary B Robin Kabuina khuyek piduna press ta thadorokiba cherol amana hai Saidang laba Kukisingna Nagagi lamsing lambi sing maming onthokna bahona ring loina na mitopsingna lam khopsinna ba suhona ring masina Nagagi territorial integrity heritage ta singnabani haina lawe masigi su mathakta Nagagi ngamkhaida sugi kemsing thamjina bahona rakle masisu naga miyamna yaba ngamloi Nagagi ngamkhaida sugi kem lairabadi madu thugaiga nei Naga miyamna su aikhoigi ipai pusingna thambiramba ngamkhai ngagnaba amato oina honaminarasi su hairakle Delhidagi Imphal Tamna Pairakpa Indigo flight technical problem Oibadagi Delhida Amuk Hanna Hankhre ngasi ayuk laibak asigi capital city oidiba Delhidagi Imphal Tamna lakadaba Indigo aircraft ama airport tagi paikhatkiba ikan kanadana technical problem na maram oiraga amugana Delhigi Indira Gandhi International Airport landing tawkhre pawasina makhata na haidivana Indigo flight 6A5118 asi Delhigi Indira Gandhi International Airport tagi paikhatkibaga ikan kanadana minor technical problem ama pilot na detect tawrakpadagi masigi section thawrang oina pilot na plane adu mamai leraga airport amuga na landing tawkhibane chawrang na plane adu pung amarom pairaba matungda technical problem adu thengnarakibane niyam gi matungine aircraft sing ngasi airport agi paikhatringai gi mamangda kari asoi angam yauribagi haibadu check tawgadabane adubu ngasi plane adu na paikhatlaba matung minor technical problem ama mayong nakhi haibagi matang adu da Indigo gi maikaidagi hawjik fawba official oina karigumba mata phongdokpa leitre adubu thogdok aduna maram oiraga passenger singda khudong chadaba thogankiba adugi damaktadi nungaitaba phongdoksari customer crew amasung aircraft asigi safety amasung security asi yamna maru oi schedule gi matungina Delhidagi pairakiba Indigo gi flight adu nungthil pung amaga minute 10 taba matamda Imphal da thunglagadabani haire thogdok asi Delhidagi Goa tamna paigadaba Indigo flight ama ngarang nongthakta engine failure oirakpadagi Mumbai da emergency landing thokiba thogdok tugi hek nongan badane